Manipur tholi balala siga Kashmir ge te kayam sauna kheni haina Hemantakumar ningombam na phongdokre. Hoi Manipur thoi ba lan siga then Kashmir da hanak tawrei ba attack siga anisi yam kheni yam sauna kheni aduna hoi arum ayang da yeng ba yadi amasidi Kashmir gi sida Pahalgam da tawri sidi asidi achoba lan ama lakpa yari ba pot amane ana hoi international gi oiba wathok oidoini sidi ko aduga Indiana masida ma tuminna leibasu yaro daba mafam ama oiba ko tuminna ek leiru pada Pakistan khoi ji mase la sabe ama leiba aduna national security gi matang oibanina khoi na seida yamna handukna amma tawna khoi na ta haibasu yadi aduna den India gi movement mayam ama khoi su ui adu Pakistan gi su lan gi thorang aso ama tawbagi mayam ama khoi urisi khoi thengnai ko aduna hojiti ministry haitare ko PIB na phawda ngazai kanogi akhogi lanmi gi magi movement se masi matang da paw phonganu then adagi video thagat kanu gaina kan ba warning ama tawresin advisory ama thoisne ko hojik se ko maramdi madugi porsi nawayan khambirangoni akhogi kanoda akhogi Mumbai gi da akhoi Taj hotel da tawkiba aduda pawmi mayam na live thabada live thari baduda adagi telephone da pairaga mana uba aduga security ki movement mayam du khangaga maduda India gi kano army sing na thengna kiba yam nungai taba awa mayam sing do madudagi thokthana bogi demakta si thorang mayam si thag kanu oina tawgan oina social media da then pawse mayam da electronic media mayam da achongba advisory em thokpan leireb ko aduna ani si kenari matang du ai sum hajarake amadi swai khoi Manipur da thoibisina karino hakada Kuki singa maitaiga gi marakta thokpa communal oigera lammonbo oigera thugaigera India gi flag ti pairi ba moise ko aduga asomdana Pakistan gi flag pai ba kangune tawrising ko ani ji khena ba sini aduna songi sina akhoi India gi constitution gi manungda leiraga nungai pairaga thabak toba aduga asongi sina ngasagi India gi mayokta lan toba sina maitai da lan toba ani ji khena ba wane ko hoi magi sathariba magi mihat mipun gi thong mayam dudi adu terror akhoi terror ngaktani nam hai terrorist ki thong ngaktani di hoi dum yai ko aduna sina manung na kha sontak na hai tare ko aduna Indiana loba aduga amasidi yam luba issue oena ai ka dozage akhoi ujiki akhoi Pahalgam gi magi thogdok se tang kunga ni thoi hai tare ko April gi kuni thoi gi nungthil gi pung ani makhai ahum swai da thokpani mayam loi khangbire wari si hujikti thengdara bani na du mate khaga chum palam dadi nungai te bako ado nungthil gi pung ani makhai ahum swai da thokpani ado terrorist ahum marina laga pham makhal gi nungai pairaga nupa makhri khoi gi moising si identify toraga halam bani nupi halam de angang somde simayam nakhai sengi aduga den moina hat matamda khoi nupi singdu da yamna sathiba khoi kaino wahai am khak sinarami madudi ngagi tawriba mayam singdu noina modi da tamuso haiba pot am kha haram bam khak dai sile madu potu kanano haisi India ka mena moi masak naiba masak adu scenery singdu ni haibagi khoi ki kano se ayek ba sketch ki photo moi ohum thadokre wanted laphokre moi ko sile sibo khoina ufange ada aduda scenery singdu kanano hargadi laskar I toibra amamara habadudi mayam loin mod laphokre ba ko sile kanjida akhoi India ka Pakistan ka ki marakta haradagi hongna khamu adum tongre kari maram gi no harganda Kashmir hariba lamse India ki lamgi sharuk mayam singse kanona akhoi Pakistan na mogi lamgi sharuk ni na ngoina claim tawe ko claim sina maram moiraga lansi yam thokrajani lansi akhoi na sum yam na kanba record tok matamda lansi humlak marilak adum thokre ba ko lan thokpa si kaino full scale war si la Pakistan ga khoi songna basi ai marilak kumba ai surena ai lawe ba ko aduna lansi Indiana adum ngami ayam matamda ko ayam matamda adum ngami na lansi kai kaino ha kanda akhoi 1947 da aduga 1948 si da first Kargil war kanogi Kashmir war si thoe ba ko Kashmir ki sauk se munna bagi damakta Pakistan ga India ka land sok nei ko adagi di anasuba Kashmir war sina 1965 ta sok nei adagi di Bangladesh war mayam khambirang bani hoi Bangladeshi East Pakistan ena lenam badagi sagi kanona Indiana torga hoi masila dasalaga Bangladeshi maning taman liberate taw kiba kanu mane ba ko siama then adagi di 1990 ga 9 da Kargil war thoi yam chawba Kargil wars
Kargil war gi history ji akhoi adum kaw bang amoi da wari ama leirabani di mi siam si India gi sumi am si Pakistan gi siam si ko la si bayam si kai no hakanda mi gi akhoi gi minus hai tare ko minus 20 30 sa ingba mafam du da un mayam du na un na changbang am da mafam du da India gi mafam hana post le mafam du India ingman da na thador pa mafam ma lei ba ko mafam du da Pakistan की लानी में आम लाख लगा अदु ले केम छाजल पे वाने बको इंडिया की टेरिटरी मन संगल पे वाने मोइना मदु तकथुक ना ब लान दुने बखैना कारगिल वार हाइजे अरुना आर्टिलरी हेवी आर्टिलरी सिने को अदुगा देन फाइटर जेट फोक सिनरगा लान तंगने को लान थेंगने सिने अदुना असौब लान फम मा खोइ थेंगदगी सिबले Maitei Kuki makhatana wari sanahanaba thaurang hokre Kuki volunteer Amasu Sikhre masak sin nupi maduri masam sangbasida naramdre Pahangam terrorist attack mari ledna security meeting sing pangthona basiam sakre Surachanpur Maitei United Committee na 3rd May da sinjagadoriba mikap thokpo numida sibu relief camp amasung atopa maham da lebiriba lanjalakpa ITP gi mung amagi miyoy amatang oiraba susaruk yabiu Manipur police na state sida ligen Bangladeshi amadi Pakistani labor thiba hokre Mahiroi singna ri khakta thawayau bagi mahutta marebang nusibagi wakhalon susarani sana zauba lakliba megi tanga hum sabsana sahiyani lan mapung phabo numit laikidaba aikhoi ge thoba kaya dugi hailei katuna mitki pine singi sau tholaga daba numit asima asidadi hausi thaban isai lila tawaning deda aikhoi swaida su hausi sinaba male masik pona kaiba lakadaba male aikhoi wakan khajik ti khansi sa loina onkhre mayam puna gyan taminasi haina anabai tingon gi PR robin ngang phalak pamna phongdurokli